hauzik phawgi maroi ba pausingda laibak amagi laibak haibasi mahai masing amadi human resource na lep kadabani haina Manipur Chief Minister N Biren haikre numit humni chokna chathagadaba tara taruk suba state level orange festival lisingani tara mapan ngasi Chief Minister N Biren na haudokre Langol ki lantung ching da khundari ba khunja sing forest department na verification sathakre amadi lengak ki oja sing na taliba demand athubu matumda meeting sangrabadi HSLC amadi SSLC ki parikya boycott tawbagi khongjang lakadauri Kurumzari Times of Manipur gi nungthil gi paw meeting tabiri basingbu Bidyapati Myang lambamna taramna oksabaga loinana mapung oiba paw sing hauzik miyamda macha khaina pizari ban blockade ki wakhalon thadoktuna human resource development gi maikaida mai onsilasi natrabadi tungi mirolna aikhoibu soidana maki chaihauragani laibak amagi laibak haibasi mahai masing amadi human resource na lepkadabani haina Manipur gi Chief Minister N Biren haikre Wafam masing Manipur lengak na sinduna ahanba Manipur Rifles ke banquet hall da pangthokhiba Bijay Divas thauramda haikibani mahak na makha taraduna aikhoi na mamangda soikhiba kayana ngasi lebak asda irang hauribani adubu ngasi di thenglabasu thengna lamdam asi tangdu laitaba phibam amada lakle haujikti human resource semgatpa larik lai suda mai onsinduna lamdam asi saukhat khongjelda khumang sausin na bahotnarasi ban blockade haibasi aina su yadaba thabakni dabi ama phangnaba hotnabada miyamgi yengdana ban blockade hekta tausinba asina lamdam asigi saukhat Chaukat Khongjelda achauba khurau ama oiri masigi achauba khudam haibabu India da leiba university singe top 100 list da Manipur University yauba ngamdaba asini university asna matau karamna maning khomli bano amad university asta chathariba thabak thauram sing asi aikhoi munna yengsinba mathau tai tangai fadrabadi university asigi engineering cell asi dissolve tawraga CPWD da sinakhibana pharagadra haibagi wakhal phawdaba natte haina magna makata na haiki students insecure to goza yorme goza loktho principal orame principal loktho satra yorme school de tan thokse khara stringent le khara tokjoga de koi education the base over education na koi future ni education na koi human resource na koi amatangai ba pot ni na masi kalam dragadi akoi hayeng tungi mirol na akoi da ne tin sit kani totally academic atmosphere ma university the create all among the folks similarly college in the school is the so adumaina khoina kitang tawraga di ko akoi future se akoi generation je akoi thamam ngangani generation thamam me na level ngan thamam gi doni taxi driver ngan thamam gi doni who will rule the state who will run the state state is the cook like kana academically modern can also say the kamai tor go salai hu do dige akoi madu puthok ko mi kyam lai ge IS phok do mi kyam lai Manipur do ji masi akoi oi wa ma akoi mayam sanga ga di pimina ninge aduna ne honorable minister sing honorable MLA sing aduga bureaucrats officer sing akoi undang manasine media na laugadaba thaudang singi matangda palleduna Chief Minister na laibak amagi laibak lepsabada amadi semgatpada media na achauba thaudang lei lamdam asta thokliba thaudok wathok sing lengakna laukhalakpa thabak thauram singda asoiba yaurabasu media na asoiba sing adu puthoktuna lamjingbiu mahairoi singna lairik laisu tambada mai onsilasi karbar wala na karbarda lengakpa sing asna lengak londa media na laibakpu achumba maikaida pubada mai onsilasi haina makhata ki media si government bo sugai to view aduga public ko sugai to view maram di media siri kari no bo sigi tools yang kanba pithilgi mayam se loi nei nera matung da adugi state to di adugi country to sumai to we khoi di si to we ya da ga se media gi bagi lakhadaba
opinion trainer, suggestion trainer, editorial da, headline da, adu terapkan da public ki opinion si groom torga, mold torga, pune na ba, sakhina ba. Ade government se, mi government je smite hogi ne, adu da dia smite hogi, apoi ne smite hogi kai kino ga hype bagi, adu om da media ki isin na usin so, kahuningi. Thauram mapugi oiba warol pireduna Manipur gi Deputy CM Joy Kumarna ngasigi numit asi yamna magmaru oiba numit amani numit asida Bharat ki lanmi singna Pakistan gi lanmi singbu maiti ba piduna East Pakistan bu ningkha tamhanduna Bangladesh haidi ba leibak asi sem khibani Maraibak majati gi damak lanpham aduda thawaina pontha pikhiba mathauna leiraba Bharat ki lanmi singbu aikoina kaufade makoina mangjaramba manglan amata oiba Bharat aikoina ikai khumna pham thoki phurupki oiba wakalon thadoktuna mapangal leiraba anauba Bharat ama semlasi haiki lisingama samapun humjam mathoigi nasigi numit asida Bharat ki lamina Pakistan lamibu maithibu piduna matanbigi is Pakistan maning tambalebak Bangladesh oina semki thogdo adu ningsingduna amadi lanpham aduda thawai kat khaba Bharat ki lami simbu ikai khuno utpo oina thoram asi pangthoklibani Bijoy Divas ki aifab numit asida nasi akhoi punamakna achetpa phirep loduna jati sibu semgatnaba nohno wasak lorsi Tamenglong District Administration के Centenary Tharunga Iroinana Tarataruk Suba State Level Orange Festival Lisingani Taramapan ngasi Tamenglong District के Apollo Ground da hogdokre ngasi ki thoramadu da Chief Minister N Biran Forest Minister TS Syam Kumar PHED Minister L Diko Sekmai Kendra ki MLA Heights Dingo amadi District Administration के official sing saruk yaki Chief Minister na festival asi hodok laduna festival asida hangliba stall sing yang sinki Festival asida tongan ba stall humdraga manga yauna punna stall chahunga marfu hangduna lamdam asida fangliba komla sing display tauki Indian Forest Act 1927 amadi Manipur Forest Rules 1971 na piriba satna kanglon sing ngakna chatlibra haina ngasi langol gi lantung singda khundariba khunja sing Forest Department na verification sathakre hiram asiga mari lainana DFO RK Amarjitna Act asigi matung ina Reserve Forest Area singda khundaba ST singi senthok lambi asi umangdagi puthokpa pothok singi mapal tangba amadi kumja lisingani mangagi December 16 fawbagi mamangda khunda kiba mioi natana Reserve Forest Area singda khundaba yade ST nataba kanglup oiragana kumja lisingani manga December 16 gi mamangda sahi humdraga manga surba mioi natana khundaba yade haibagi damak niyom gi matung ina ngasigi verification assist thabani haukiba September 9 dagi hauduna Sadar West ki Guiganglong amadi Ramgailong gi mafam sing verification lauduna ngasi lantung singda sathariba asna loisinduna Sadar Iski amuk haugadabani ngasi sathariba verification asina maru oina lantung sing asda khundariba mioi sing na taurakpa claim sing adu chumbra yengthoktuna laiba yaba natraga yadaba imung sing khangdoklaba matung eviction taunaba ngasigi thabak asi paikhalakpani haiki mayamna claim pikhat pirakpasi chumbra number 1 da कोई मोइना पिखत पिरेबा क्लेम सी 13 December 2005 की ममांग द लैराबनी हाइबगी क्लेम डॉक्यूमेंट्सिंग हाइतारे अदुगा अनि सुबदना कोइना मु वेरीफाई तौजदोइ से हाइबिरिबा क्लेम से कोई बोनाफाइड लाइवलीहुड नीड्स की दमकता मसाइगी कोई इंडिविजुअल शेड्यूल ट्राइब सिंग से मागी हिंगनब पांबई की दमकता फॉरेस्ट डिपेंडेंट ओइबरा हाइबदुगी कोइना तौजबनी फॉरेस्ट डिपार्टमेंट ना सिगी प्रोसेस इज अथजब लोइरब मतुंगदा कोई खुन मयाम लैरी मंगा तरुक हुजिक फोक्ता वाली हाइतारे हुजिक फोक्ता अखोय अहुम खतंग लोइसनजब ngame Council of Teachers Association Kota amadi Joint Teachers Forum na taret suba revise of pay listing ni taramapan mapung phana chana hanbiu hai badabi tawraduna ngasi palace compound da lebe iboyai ma sumang lela sanglenda government ojasing gi oiba mifam ama pangthokre liba mifam aduga mari leinana Kota gi co convener CH
Santa Kumarna sahi tara khudingi pe revise tawriba asida government gi oja singi oinadi mamang da sem ki bataruk suba ROP gi tolop piduna thamli potchai gi mamal wangkhalakpaga loinana 7 pay commission gi matung ina matam ga chunaba pay amade allowance pibiu laibakna government gi oja singbu mirai gi thong asi tokpiro haiki amaromda All Manipur Graduate Teachers Welfare Association gi member Johnny Pauna lengakna oja singi demand asi athubada yengsin bidrabadi mathang sahida pangthokadoriba HSLC amadi higher secondary examination sing boycott tawbagi khongjang sangsilagani haiki bada koi gi Council of Teacher Association gi maikei dagi loina na joint teacher forum dagi maikei dagi koi gi memorandum submission tawkhre makha taba ultimatum sab tawkhre mapungoi na koi ultimatum sab tawbagi maramdi 7 pay in toto central in toto se koi Manipur implement ta honbi haibani yamna discrimination tawba sugma Manipur state ki government asina tawreba thong asi pendra dana ngasi koi general body meeting asi pangtho matungda makal kaya gi khongjang sing mamang da gi kotan gi khongjang sing hena khangbira baduni ai koi sit in protest tawba jail bharo tawba adagi koi mass court arrest aru iroi loi bada karigumba punam se tabirak ta batar ga di koi fast unto threat haidana koi mamang da mi chamri hena koi jenda leiba sibo uzar am khongjang sing ado adugi stage bau changjan gani haidana ai mayam ge mamang da media gi thongda lauthokjari Citizenship Amendment Act asibu yaningdaba phongdoktuna North East ki mafam kayada sangsinkhiba khongjangda mioi kaya asok apan nangkhiba amadi mioi kaya na thawai mangkhiba adubu yaningdaba phongdokluduna ngasisu Kangla Gate mamangda silent solidarity utkre Solidarity utpa aduda oja mahiroi journalist filmmaker social worker artist amadi shanare kaya na saruk yakhi Solidarity utpa aduda saruk yakhiba khongjang saugrakpam Mirindana CAA gi mayokta sangsin kiba khongjangda North East ki mioi kaya asok apan nanghan kiba amadi thawai manghan kiba adubu yaningdaba phongdoktona silent peaceful solidarity asi utpani haiki Imalebaki damakta ko aduga plus akogi entire North East and entire nation of India gi damakta hozi lairiba pibam sida akoi thamoi shokpa panamaram oraga solidarity extend to balaksabani mafam sida akoina tawribase mayam punam ki yauribani but akoina mokoida moina habdi moina akoida se lepa matam sida violently ka julati charge option banate akan ba wai shinabadi makti natte ko adu taraga su mokoju khatang yengbiraga ko akoi khatang kaino tawbiradi phagani en khalle Nakal amaromda DM College of Commerce ki mahiroi singnasu yaningdaba phongdoktona DM campus ta leiba college asigi thongalda wakat mifam sathaki India government parliament da CAB pass to group su Manipur amadi North East ki miyamna badam puno te CEA gi mayok ta legani tungi mirol gi yaifane gidaba hoji ki mirol ekhoina tawbo yaba khudima lepal leten changsi jagani amde matam mahiroi khunai na matam puno makta CAA gi mayok ta lepal leten changsi jagani Manipur amadi North East pu dumping ground en ubuja koi tasena nuai jade down faces Modi government Makata pa pau pizadring ida break amatang lawinase Khurumjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment sing ba loan pizari Documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adom gi achin ba thubagi damak mayamna wabiragano makal khudingmaki gari ke asu bandan lawzari Christmas ki oiba khadaba offer su pizari Akupa marol gi damakta lengsin birau Lamjingba Finance Nagamapa Rims Road opposite Mitain in the Temple Natragana Lamjingba Finance Uripok Havam Diwan Lekai Ekoi gi phone number 6909959834 da contact tobiro Lengsin birau Pangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding gi supplements sing Loina na Indian brand Green X Nutrition gi distributors oizari Ngasimang lengsin biro anti-nutrition store Iron Gym Singzamai Sapam Laikai near Singzamai Parking. Contact us at 730-8692-560. Yang wade. Sok thabana loidi.
वाबदो कोकनबा रिबेलेंस सोक्थबदो कोकनबा रिबेलेंस रिबेलेंस दा हक्सांग सोल अमदी इलेक्ट्रोलाइट सिंगी अवाट प मेखतुना अदोंगी हक्सांगबु तगत तगत टिकना थंबा ngमली रिबेलेंस हाबदी इलेक्ट्रोलाइट्स अमदी एनर्जी 3-day state-level music and tourism festival from 15 to 17 December 2019 at Ramrai Eco-Tourism Park, Mapitel Dam, Kamjong District, Manipur. Competitions on bamboo climbing, tug of war with exciting indigenous games and food stalls. Artists including Kok Band, Sadananda, Gina, AJ Maisnam, Arvin, Generation Squat and DJ Night on 17 December 2019. Be a part of the festival. For any queries, contact 7085918486 or 8787623898. Manipuri ahanba amadi adongi khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani. हौखिबा चाही लिसिंगनि तारानि पांदा मणिपुर कांस्टेबल लिसिंगनि तारा हमदोगी फल हाइदोखिबा मतमदा वाइटिंग लिस्ट यावरखिबा कैंडिडेट सिंगबु था असिगी कुनमंगा फावबगी मनुंगदा लेंगाक असना लौसिन बिद्रबदी आइनगी ओइबा मतेंग लौरगनि हाइना वाइटिंग लिस्ट कैंडिडेट ऑफ मणिपुर पुलिस कांस्टेबल मेल लिसिंगनि तारा हमदोगी बैचना लेंगाकता सेक्शन वा थमलकली ngasi Manipur Press Club ta pangthokhiba pawgi mifam amada batch aski waiting list ta yaukhiba candidate nangmairakpam surajna constable lowgi fall haidokhiba chahi ama helaklaba phawda waiting list ta leiriba candidate singbu ngasi phawba lenga asina hanna yengbidana leiriba asi candidate sing asigi career manghan naba ga pangkhak oire maramaduna tha asigi kunmanga phawgi manungda lengakna leihoriba candidate sing asibu lausin bidrabadi makhal makha kayagi khongjang sangsilagani haiki asi phawa 2013 police constable waiting list ki di sahi ama pharaba phawa approve tobidana thamba haibasi yamna laibak thibane haukiba Manipur police department gi oiba waiting list khodimak matang matam sana lokhat kiba ngaktani madam aduna candidate amadi parents singi amato oiba warep laujaraga Pongdoksari Madudi Lagliba Tang Kumanga December 2019 Pawbugi Manungda 2013 Police Constable Waiting List Candidate Singbu Approve Tobiu Haina Manipur Lengaki Puning Chinchinjari Tang Kumanga December 2019 Pawbugi Manungda Approve Tobida Batarabadi Akoi Ligengi Oiba Kari Lege Haibado Makata na Kongjang Changsingani Lenga kilu chingba sing amadi IOC gi higher authority singna petrol amadi diesel marang kaini stock ta leiri haina sinbal thongda kholau laujarabasu bus service toriba driver singi oinadi adumak wahi khaktamak oiri haina ngasi all Manipur bus owners welfare union gi thomi singa unaba amada union asigi convener brahmachari mayum dhanabi sarmana phongdorakli mahakna makha taraduna Lengakna bus service singi oinadi nongmada lupa lising amagi thau pigani haina khangan khiba laikre adubu luribo wafam di nongmada bus amana lupa lising amagi thau haibasi sumnatagi petrol liter 15 khaktani yamdrabada bus amana service tawba matamda nongmada petrol liter humpurom changi awat liter nifu manga asidi kadai degi menkhat kadori bano haibasi achawo wahang amadi oiri hauzik school ayamba parkhya matam oibana school gi angang sing puba gari singsu aduki matik awaba mayok naribani hiramasgi matangda lengakna athoba matam na miyeng sangbiu haina ba wafam kaya amsu phongdokhi ayuki pung mari degi service hogjabani aduga nungdangi pung manga makhai bawni ekhoina araba bus service tawjari base aduna ekhoigi hujik thauksi suna pibidragadi ekoi passenger bus service lepagi khongpham ama lae basi kaigumba government tabidragadi ekoi transport driver council TDC na Manipur ki transport mayam ki apex body ama leiriba sigi magi table da puthoga ekoi amuk khanarani Thengkhang kaya da high school living certificate examination HSLC na lawkhiba parkhya singi result out tawraba matungda complaint kaya lakhiba adu makhatana lisingani kunda thoktana nabagi pandamda Board of Secondary Education Manipur na sinduna Imphal West Babuparada laiba Bosem gi office ta ahum suba tangkaki oiba oja singi evaluation training program pangthokre
ट्रेनिंग प्रोग्राम असी अहानब तांककी ओइना था असिगी मंगादगी लेप्तना चथरखिबनी ngasi ahum suba tangkaki oina science ki oja khaktagi oina numit humni chupna ngasidagi hauraga tha asigi taranipan phauba pangthokadori social science ki oina oja singi oiba aroiba tangkaki training na lakadori ba tang taramapan dagina kunmathoi phauba pangthoklagani hairi State Health Society amadi Medical Directorate na kusam nana sinduna geriatric medicine gi lamda numit humni chupna chathagadaba training program ama ngasi lampel patal laiba State Family Welfare Training Center da hawdokre hawdokpagi thorum aduda Medical Directorate ki Additional Director Dr. L.R.K. Singha Health Services ki Additional Director Dr. P. Syam Sundar Singha RIMS ki Dean Professor A.K. Brojan Singha RIMS ki Secretary ki Head of Department Professor R.K. Lenin Palliative Care Society Imphal ki Secretary Dr. S. Zugendra Amadi Zenims ki Medical Department ki Dr. Lokeshwarna athoiba mithunglen sing oina saruk yakhi Thauram aduda wangaladuna Dr. L.R.K. na training asida ahal oiraba miyoi singda narakpa matamda doctor singna kari kari thabak paikhatkadage haibadu khannagani ahal laina asi chahina khaide miyoibagi wakhalgi makhayamna poli ahal oiraba miyoi singda maru oina masagi phibamda ahongba lakpa psychosocial changes sing asina maru oina nahalli masida doctor singna layeng bada patient adu imung manungi miyoi oina phajana loina bi bachangi miyoi khudingmak ahal oirakadaba ngaktani masida doctor singna section bagi tangai phadaba adu mahakna pankhi So even with 80 years, some are here with good health, and good health in the sense that with psychological health. So it is not the age, but the psychological as well as the physiological factor is to be considered. Senapati District ki manung chana leiba Kaibi Village ki Village Authority amadi Village Beautification Committee na sinduna ahumlak suba Dustbin Less Drive Festival pangthokre Village asi outer gi MP Lorho S4J na Sangai Festival ga mari leinana pangthokpa Cherry Blossom Festival da model village ama oina laukthokrabani Moreda laiba nipum doi suba Assam Rifles na sinduna ngasi Morege St. George High School da Swas Bharat Mission ga mari leinana layekpa sangdam nabagi thorum ama pangthokre Thorum adu the additional SP KH Robinson nipum doi suba Assam Rifles ki Major Ankit Sharma amadi St. George Morege Principal Lujar Samina Athoi Balengbirak pasing oina saruk yakhi layekpa sangdam naba adu the school asigi mahiroi kayana saruk yakhi amadi makok mathang takraba mahiroi singda mana piduna pukning thogatki State asigi manung hanjinba mafam singda leiriba khunja singda ana layengi khudong saba phanghanabagi pandamda IGR South ki lising makhada kuntaret suba sector AR gi Tinghat Battalion sinduna ngarang Tinghat subdivision gi manung channa leiba Haizang village da medical camp ama pangthokre haina AR gi cherol amana hairi cherolesna makha tarakli badi regimental medical officer amadi nursing staff singa loinana pangthokhiba camp aduda miyoi chani gi yankhai romda ana layengi khudong saba Panghanbaga loinana sotharaba imungi miyoi singda hidak langthaksu lemna yenthokhi hairi nakal amaromda kuntaruk suba sector AR gi Sandal Battalion nasu Chandel district da numit tara tarukni chupna swasta pakhwara gi thoram pangthokhi amadi Moltuk Battalion nasu miyamna luna na leibana aikhoida piriba kanaba singi matangda miyamda wakhal tahanaba battalion asigi headquarter amadi yumthang nariba khul singda cleanliness drive chathaki hairi loinana kunipan suba sector AR gi Sehalon amadi Jopi Battalion sinduna Sandal district ki Khengzoi block ki manung chanba dingpi region da ngarang advent Christmas thoram pangthokhi hairi amuka hana break amatang galawzari Manipur miyam gi nungairaba paujel
British Clinical Excellence Award Panglaba Heart ke ana layeng da sahi kuntra gi matak experience leiraba Dr. L. Shyam Kishore Manipur gi ahan mamasung amata ngairaba FRCP London oiraba Heart Specialist asigi makada Sky Hospital da pung kumari chupna Heart ki makal maka kaya gi ana layeng bagi kudong chaba pangbigani miyam na pambibagi matung inna OPD consultation su pijari matam di ayuk pung nipan dagi ama phawba nungthil pung ani dagi manga phawba loinana RBSK gi card pairaba singi oinadi OPD amadi eco free oijagani Sky Hospital na pijariba atopa kudong chaba singsu lobi ho akupa marol gi damak reception ga tanabi Pakhong ama chalake चलुने chahi amagi plan tauge haradi फौ पाम्बी थाबियो chahi taragi plan tauge haradi उ पाम्बी थाबियो chahi chamagi plan di इचाबु अफब स्कूल दम हई तमहनबियो ih icha kaina afaba school haidi लनाई कोचिंग तोबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तोहनबा mama mapaga chamanana warak watembi ba जिम एरोबिक डांस फुटबॉल थांगता mamangda 12 exam gi topper su puthokraba ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमबरा chumme yam khangi ko Yes, only Slopeland Public School, Khongjong. अनौब अमदी नुंगाय पाव गवर्नमेंट की थबा म सोयना फंगबा यारगनी ICS कोचिंग सेंटर ना 100% जॉब फंगनबगी दमकता गारंटी पीदुन लागली इंडिया की ओइना सरकार की थबा क्वाइटगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सोहानगन ICS की थोदोब फीचर सिंगदी कोर्स अमखक की प्रिपरेशन तौबिरगा तोंगान तोंगान बा डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनिट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तौब ngमले इम्फाल दा लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चावजु थमजरी फॉर डिटेल्स प्लीज कांटेक्ट ICS कोचिंग सेंटर इम्फाल Kasamthong Hodam Lairak. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features mock test, printed study material, hostel for boys and girls, van services. For more details, please contact 8787 307 245. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5522. Break ki matung taram noksari mani makhata ba pauda. हौखिब सही लिसिंग समापन हुंड्रामा थोइदा पाकिस्तान अमदी इंडिया अनेगी मरक्ता सोकनखिबा लानफमदा थवाइना पोंथा पीख्रबा अथौबा भारत की लानमिसिंगबु इकाई खुमनबा उच्चरी लानफम मदुदा थौना फना मायोंग याखिबा लानमिसिंगी मथौना मरिंगजेल लेबाक असगी मियामना काउफम थोकते अमदी निमित असि भारत की पुवारीदा सनागी मयekना ईदुना लेहोरगनी हाइना प्राइम मिनिस्टर नरेंद्र मोदीना महाकी ट्विटर दा अकाउंट दा पोस्ट तौरकली CAB gi ihona maram oiduna Guwahati da tangdu laitadaba phibam ama lakpadagi haukiba yumsakesa numitagi mafam aduda thamlakhiba curfew adu mahausagi phibam da tapna hanjilakpadagi ngasi ayuk pung 6 tagi numidang pung 9 fauba pung 15 ke curfew komthokre hairi Ngarang Bharat ki tongan ba university ki campus sing da CAA gi mayukta wakat khongjang kaya sangsin khraba matung ngasi wakat khongsat pangthok na ba sem sakre Delhi gi Jamia Malia gi mahiroi singna CAA gi mayukta sangsin ki ba khongjang saugat laduna lebak asagi tongan ba university gi campus sing da su khongjang sangsin ki loinana ngarang Delhi CAA gi mayukta sangsin ki ba khongjang da police na Phajin khiba Jamia Mila Islamia University ki mahiroi sing thadokre haina pau amana hairi
Unaw rep case da maru oina January ba BJP ki MLA Kuldip Singha Sengar party dagi tanthokrabaga loinana ngasi Delhi gi court amana mahaki mathakta karamba chairak pigadage haibagi rai lauthoklagani hairi ngase yuk phongki ba pause singi maroi ba pausing amuktang punna khangminase lamjingba times left party singi pung tarani thogi manipur ban sagot pasing action lokot kani clay khongsai petrol pump singda thau pibagi sang thamkhre citizenship amendment act article 371A ILP na CAB dagi yelhomi sing kan bangamloi SC Jamir model residential school sabaga mari leinana imphal mori lambi thingbagi khongjang lakadori baby sanagi lana thorom December 19 da pangthoklagani Sangai Express potsai gi mamal hengat padanatana mapandagi su pusilaktre CAA Assam gi irang da sikhiba manga sukre Delhi da CAA gi irang kankhatle bus sing mai thakre left party sing gi ban saugat piganu IGP Pognafam awang nongpoki mairoi singa Delhi da protest taukre Assam da police na nongmai kapada sokhiba ani sire protesta sikhiba masing punna mari sukre Assam gi BJP AJP gi lusingba kaya party dagi tokre Chandel district amasung Imphal Mori lambi thingani BJP gi president oheningba singi ming pikathankre chahi yankhai ma gi mathakta leiba singdi president fam puhloi dauri miyam gi awaba yenglaga ban tawbiganu amasung sogat piganu IGP cycle thoduna nation mari chatkadaba team lamthakre huyan lan pau laingak nadi jerrycan da petrol piva yaroi hairi black tadi liter amada lupa samaga kundagi samaga yankhai fawo yonare CAA gi mayokta laibaki tongan ba mafam singda protest sathari Delhi da protester singa police ka akanba mawongda muknakhre Assam da sikhiba manga sukre thanga gang rape case victim gi apokpa gi cross examination pangthoklagani nupi gi mayokta sathava crime da chenaba MP MLA khwaidagi yamba party BJP na oiri Congress na ani subada lairi ADR ban sagotpa singi mathakta action lokhatkani police Naharol gi thogdang BJP Manipur gi president khanavgi damak national leaders sina feedback lokre president lamjenda mioi ahum krikrik inari chief minister gi official residence da Christmas carol pangthokre chief minister Biren gumba amuk hana halaklaroi chingmi singh Assam amasung Tripura gi anti-CAV protesta solidarity utkre laibak asigi afava university chama khangatpada Manipur University yaudre CAA gi mayokta jantar mantar da NE gi mairoi singna protest sathakre sana laibak Delhi da protester singna bus mari police gari ani mai thakre CAA mairoi taramathoi police personnel taruk laikanari Assam da sikhiba mi gi masing mari sukre India gi top university chama khangatpada Manipur da gi amata yaudre changkaklaga thaupi na laingang na mari leinaba singda yathang pikre Ichel Express awang nongpoki irang yenglaga CAA semdokpa yagadra khanaragani Amit Shah left party gi general strike ain gi wangmadani saugatpa singcherak phangningai ni clay khongsai Manipur government ki major reshuffle January tha manungda pangthoklaba yari baby sana laikhidabagi lana thorom tha si 19 da pangthoklagani iraiba CAA gi mayokta Delhi amadi Imphal da khonggang changsinkhre angang sing khongjang da yauhandanaba khanghankhre miyamna thau phangloi haibagi mi painingai leite chief minister akagnaba sangda thau pinanaba laingak ki maikei dagi khangankhre BJP gi president conscious oina puthoknaba khanghalamle loisilak padamaroi ba pau amuk hana pizari Laibak amagi laibak haibasi mahai masing amadi human resource na lep kadabani haina Manipur gi chief minister N Biren haikre Numit humni chukna chathagadaba tara-taruk suba state level orange festival lisingani taramapan ngasi chief minister N Biren hogdokre Langol gi lantung sing da khundariba khunja sing forest department na verification sathakre amadi lainga ki oja sing na taliba demand athoba matam da mityeng
ꯆꯪꯗ꯭ꯔꯕꯗꯤ HSLC ꯑꯃꯗꯤ HSSLC ꯄꯔꯤꯈ꯭ꯌꯥ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯂꯥꯛꯀꯗꯧꯔꯤ ꯍꯧꯖꯤꯛꯀꯤꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯤꯖꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯍꯦꯟꯕ ꯄꯥꯎꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯗ ꯑꯃꯨꯛ ꯐꯪꯕꯤꯒꯅꯤ